mayam bohan mambakta punshiba yumnam taram ausari ngasi chene ne sina Pishachini gi makha tar episode 48 49 pudunu laksari aina movie si explain to matam sui ki lan ki ba mari sithan ando bo yaur bus mayam na ngapiyo mayam na sini ne sibu sibiduna like comment amari subscribe to bira mo haijari mayam na sini ne sibu le palitna support to bira pagi damak mayam so haini ngai letna thagatsari fare jodi mayam movie rom da mai on silas mamang episode rani na maha Pishachini oinabagi lupadu ukke tobaga pavitra na songkhatuna debi ima gi trisuna sina lupadu thuga khiba adu phaw mayam ni yingbi khrabani masigi matung tap episode mayam na kudul tamjari rani na sauna lauraga makara tarakle aduga akaiba ground asi uraga asumna ingona thokli bisi kari gino haina nungai tana hajari aduga mai esisu amu hansen kre aduga rani pavitra da sauni yengli rani maha Pishachini oibe yatre ground adu kai kibadagi pavitra na pai riba trisun asisu debi ima gi manakta pai kre pavitra na rani bu maiti piri ngaista ai roki bu kauktu lure roki krai de leikraba ki haina khali aduga roki bu kauri roki di mana leriba mafam aduda mangli adu faraduna karisu tawduna tholopa adu pavitra na ure rani su angakpa amadi phaujari aduga aigi crown hairaga crown adu thi pavitra mapure babu karisu tawduna uzaba asida haraunu sinsinduna kolame mata wasi uraga rani sauningba fauri pavitra amdi roki dibi imara khuramnam dibi ima su mafam adudagi mangkhre aduga rani su mafam adudagi mangkhre asama kai gyam manglam ma pa su loina gyan tarakle aduga amita patik amadi babuji tawsina duna gyan manglu badagi hagolokpa sasinari sudakarna mayamda nakoi karisu tawdre ko kudakta sumna taruklibase nakoi bu khangoba yawbra haina hangi somnana ngaki mamang ekoi isor ki puja toromani aduga ekoi loina tumduna leiramde haibaga bablina natraga ekoi loina ko ngawduna tawriba chala manahorna bablida matam amatada ekoi loina ko ngawba kamaina oigadori bano bablina hoi adusu sumi sudakarna babuji amrita amadi patikta nakoi karsu tawdre ko rani na karai de sakre hain hang amrita na karsu tawdre kamaina thokibuna haibasu amata khangawdre hari matam adure rokina asing base na karisu khangawdabra hairaga amita hogi manakta chatke tawda pavitra na roki si phaduna kham tawri basida leiriba singa si chungak na yingduna leiri pavitra na roki da haiginu hain ingit tawri aduga pavitra na mayam da haira I thokli base akoina room freshener expiry oiba sisina patigi oiramba su yai expiry oibana maram oiraga karimu kanda atmosphere da unhygienic gas create tawi mayam su mafam sta loina leiri maram asina tawbo irangani hairam amita su pavitra na hariba asida hoi sumi ngasayu aina workers amana spray kapa thengnerami aina worker aduda yamna kakunu habani adubu mahangna yamna kapsin kibani maram asina ekoda thoklibani hairami sudakar su thajaraduna hausidi ekoi karisu tawdra aduna fare hairami somnana fariba tawriba kudima ase rani gi mapandagi tawribani mana yum asida lakpadagi yum asida nungaiba kayama purakli ekoi kudima ki afaba ngakta su oiri hairami rokina asengbagi afaba singasi rani gi mapandagi ni khalibra haibaga pavitra na rogi bu amu haidoktanabagi fari roki su hairam badagi tumina laikre somnana masada hairi nang na yum asida leitana kamaina khangadori bano nangi dadu se yengo hanagumna karsu tawdri base kudima ase rani na maram oiraga tawri bani mabu thamoi singna thagara phongdokadabni namina do pangthoktuna yengo kanani hena phabage habado hari somnana hari basi rani amadi pavitra compare tawri bani Vidyana sanjit rupadagi sanjit pukorokpadagi mayamasi sanjit ki manakta sangchen duna kari tawrabagi hain hang sanjit su masadu gyan khagra tarakpada ngari aduga manohorna sanjit pu magi rumda puduna chakri babli su rani karai da laikrabagi hain wari sanaraga makuchu chakri sudakana mayamda thokli base kamdang thokli bano kamaina tawri bun haiba amta khangautre aina lakpri besingi sanglin sinjari adu saraga hanbi ko haibadagi leramli besing amari sudakar mafam adu thatoktuna chakri patikna pavitra da nangi wakalondo yamna fazai Rani soidana haraurani pavitra na haira I aine family asigi khalaga tawkibani maagi damakta tawbanati patikna rani karai da laikhrabagi aduna aikosu mafam asdagi salasi hairaga chatnaba tawbaga rokina dadu haina kauraga asumna chatladra hairaga makut adu pairi matam aduda babuji asi Pishach untorokpadagi rokisu pairi ba makut adu thadoklami Pishaching asina roki amadi pavitra da noksilami somdana rani asi shauna nungjau kayama langduna tugari matam aduda Pishach leader maha Pishach asi thoraktuna Nahak mai tiraba natra hairaklam rani na nate hak mai tiba nate adum na ingonda haiganu ISA rani ni rani kaidanung da su mai ti di hairi Pishach asina nangna yaningba yaningdaba asengbatudi aduni mas Pishach ni oina ba honari ba adu lori dusra su loikre hausti nangi crown su leitre aduna atopa Pishach amana masiki bosilaklani hairaga mangkre rani su shauna sai kun ngaiba muktaraba toliba khudimak ase pavitra gi maram nani hairaga kan lauri Matangi sinda roki mayam na monda haikiba babuji ki oiba pim asi ningsinglaga nungaitana leiringai pavitra laktuna kari tawrabagi haina hangi roki man ukiba sing asi pavitra loina hairi pavitra na thokiba kaya ase phataba mangni haina khandokpana fagani hairi rokina aina kamdongna kawbu ngamgani aingondagi kauktorko haibasu yadri
nahangna TV magi saklon lowduna paikhatli khudima ase nahangna kamdongna toribano Papitra nang su khangli buduni ai ase yamna tongan misak amani Rokina aina su nangonda thajaba thamkide nahangna di yum sigi misingda haijakibani adu mayamna su nangonda thajabikide thajabadi lapna thamgro aina faw nangonda nungairoi pamdaba kaya ma haikre nangonda London da hankro haina faw haiki ai yamna lan kre haina Papitra hari Papitra na lale haibiranu toriba ase nahakidi na ra laite asiguma tanja asda mi amabu thajaba haibase yamna loi Rokina aina nongona toki bahai ki asina na afam masi thaduk set khrani khalubani adubu na mafam masi thaduk tuna salamdre nang na thanda pisas ni ga mayung naki aina su thajai nang na aikoi bu pisas ni dagi ngakthok pigani haiba Papitra na aina tawba pamu kudimak nang na maram oiraga ngamani nang aibu thajaba asina aige thangna oiribani hari Rokina aduga dadudi aiga naksina loinabani imai pa dagi hena naksina loinabani mahangna yum masigi mapi mapa oiribani mahangna family asibu kanduna lakibani ras family asigi ikai kumnabi yaba misak asibu kamdong pisas olibano hairam somdana seka asi magi boyfriend ga phone wari sanari sekana hari aigi family asina aigi maramda karimta kambidre ai yam nungaite aina nanga unadringai aigi family gi maramda suloina haidogli ai koi ani sei yamna tuna unarani haibasu aina thajai hairaga phone adu thamkre hauji fawbudi seka gi boyfriend asi masakti utri adu punupa asi chatlamadagi mangkre nupa asi ekoina samchama miyoi nate haibasu khangba ngame Rokina yum sigi apa misak amabu kamaina pisas olibano Papitra na haira I kariguma matamda mai pakna ba honabada katokpa haibase adum yauriban dadurasu asumna thoklabani dadusu kanjanabagi upaidi laikidabani imungidamakta khalaga mahak kathokibani aisu khangi aigi oiriba misak amana asumna tawkraga kari phawbagi haiba adubu aina thajai aikoina isorbu khuramjaduna oithooroidaba kayabu oithohanduna aikoidagi lapna leriba dadubu bahangani hari aduga Rokida akoi tim amata natra haina su hangi Rokisu mani akoi tim amata ni hari Papitra na makut adu thangatuna asengbagi Rokisu Papitra ki khut adu pairaga manakte singsilaga asengbagi ni haram Papitra na haira I haujiti matam lakle nahang aingonda piku kouba yaraga ni haram Rokina aidi hana digi nonda piku koukrabududi thamoi singna nahaku aina piku koukrabni hairaga Roki amadi Papitra mafamasta dance story ngai khangogduna mai amma tarakle Roki Papitra su urami aduga karawaidagi tarakli bano haina jengkhali matam adude Roki gi yethang makut adu mai saklagle tawriba si makoi ani su loina uri angakpasu phawri somdana pisas lefam asda rani na khut ama pisas lefam asda thingjalaktuna leiba si rani na urami Papitra na paibaga mai saklamli base amuk phakre aduga haujiki du karino haina su hangli aduga handakti amuk Roki gi makut ani emak asi mai amuk saklagle tawriba asda makoi ani angak paibda ori somdana rani na khut ani amuk surakpasi uraduna khut asi Roki gi khut mali aduga Roki khut asina pisas mafam asda kaidawribano haina hairi aduga karigumba amasu ningsinglaktuna haira Rokina mangduna leiringai Papitra gi mateng pangnabagi damak patal agani esda mahangna netlori haujiti ha khangle tawribasida makoi ani di kaisu khanglamloi aduna Roki nangdi hauji pisas onjibani patal agani sida netlubana nahapu tamna pisas ki lepa masda singsinduna laklani hairaga nokle aduga makata nang muhairai Papitra nahangna mai pakle game ase lori haina khali nahangna mai pakpa aduna nangi di mai thibo oigadawri nang aigi ma pisas oibagi lupadu thugai kibani aingonagi mahan kibani asigumna nahaki napure babusu manglani haraga no somdana Rokida sakli bamai asidi adum saktuna leiti amumuksu fari Papitra na harai nahakarisu tawteko mainaga khut asida sakthektra hausikidu bu karino haina hairi Rokina mai ase isamsama mai dinati hari aduga sin asisu umu sense tawkre hausi sin asida sansit asi ulagli sansit asi tumna rani na mangona tawkiba kaya asiningsing lagli masada su aki akang nang bagum tawri Patik babuji amita su mafam asda lagli patikna tawri basina sanjit asi patala agni ki jadu asdagi karisu tawtraba male amita na ma bisas ni oibagi lupadu thukai ki badagi patala agni ki forado loibani Roki su manglam madagi fare aduga sanjit su karisu tawtre babuji na sanjina fakrabadi rani maramda mayamda loina haidokrabadi aikoida amuk awaba tarpasu yai Roki na su aikoi ki maramda su khangkrabani media su hana dagi Papitra gi misang de leri aduga sanjitsu amuk punsin krabadi yeknaba masing yamkhatkra ni hari matamdu de saka laktuna saneri wise loina taraduna haira I rani na ma pisasni oiragadi akoi bu sijakra su yarani haina khalli haram somna Roki esi mananga na mai chaklakpadagi saina phangladuna lauri Papitra su laktuna muthatke tawbaga mai esi mutkhri media su mafam adu de lagli Papitra na vidya da mai sigi maramda kari khanglabagi hain hangi Vidyana phone dagi photo ama ulagli aduga haira I akoina hainariba ase sume hari photo ase yauriba asiga akoina uriba asiga chamane nasakna masigi maramda ibani
Roki Vayana Patal Agni the Nielubadagi Mahapu Pisaski Lepamadu Singsilibani Hirami. Papitrana, Ata Kari Iri Bagi, Kamina Kango the Bagi Hype the Yang Hari. Vidiasu Tiri, Somna Parting the Sekadari, Nang Kangana Wang Ango, I coin the Sunangi the Magda Kalivani. Sekana, Kambira Gadi, Ain Haiki Bawa Aduna coin the Kambi Gedavani, Amitana, Nang the Kariwa Haiki Bagi. Sekana, Aina Koida Matam Kari among Hiker to Oland, I give friend Amatanari, Mrs. Tanari, Maga Warisu Sanari, I coyani Pamnari, Unabasu Pami, Hina Hiker Baduni, Aduga Masigim Baram the Nakoina Karimta Sukanbiti, Amitana, Akosu Loining Sing, Adubu Nang Sukang Libaduni, Rani Nima Pisasni, Webegi plan do Kai Kipusini, Sekan Hari, I know she Hari will say, I give Warin, I give so a Pamba and Ingba Lady Bunny, Masina Kamina Toba, Babuzin Hari, Nangi Pama Kudimak Rani Natowani, Nangina Maida Lair Masa, the Surani Napan Kipan, Aduna, Patik Hari was say Kakta Hari. Matamadu Somnahoina, Rani Kara, the Lake Rabagi Hina, Warisana, Baki Makontar Padagi, Sekada, Satkina Bahari, Sekana Man, Hari Biseta, Waibaga, Pisas Omasina, Sekabuki and Duna Mapam Dudagis Alhankre. Somna Vidia phone Asida, Pisaski, Madam de Ibalarik Asida, Mastagi Kanaba Upai Karisu Late, Nasak Pabo Kang the Hain Haram. Rokina, ISA Pisaski Lepam the Puna Batori, Pisas Olgadori, Aduga, Mastagi, Equina Kamdona, Kanzagani Habasu Country, Aduga. Kanjanabagi Upai Tiragana, Matam Kayap Sangadaba, Aibu Kanbangam Gidra, Natragang Namlaroidra Hari, Papitra Madibidia, Captuna, Rukibu Kuali, Rukibu Kanabagi Upai Karisu Fangri, Aduna Makoi, Yamna Wazarami, Somdana Sanjid Asidi Mikap Tolactri, Amitana, Rani Nanga Ladibam Fam Adudagi, Tuna Mapam Mr. Lago Hari, Nakana Madana, Sakana Somnama di Bablida, Rani Bazara Posai Lebasaki Hari, Somnana Hari, Rani Napamli Badu, I quite the Haragadi, Sien Mayavani, Hak Masado Karisu Toko Hain Sekadhangi. Sekana Karisu Toki Hari, Adugo Somnana, Sanjipu Yingus Iharaga Satketobaga, Sekana, Sanjit Pothauri Bani, Sprees in a Mona Karahinjin, Kiban Maramuraga, Makara Pothala Gadi, Man Hogolakpada Masado, Karapagat Pasuya Haina, Kang the Navagida Haizilam, Bablina, Sekan Hari was Yamsumi, Hausti Kudimaxe Loina Forani, Duserasu Loikre, Aduna Carbaso Ki Muxem Saruras Hari, Somnana, Hantaki Carbaso a city, Yam Tongangadori, I could Ginuxirabi Ranigi, Hanba Carbaso Su Wakadori. Bablina Hari, Atiara Ta Toxerabasu, Kara Tagum Nafazarabi Rani Lady Hari. Mayam Carbaso Hibasi, Dum Lavinu Pisina, Sarai and Zeduna, Mapuro Babu, take the Kaidana, who see Nusang Lainabagidamag, Pangtupa Festival Laman, Karigum Matamda, Lungibanupi Paguna, Carbaso Tobasu, Yongle. Bablina Rani Gifazabaga, Taga Sangdam Nabasida, Sekan Hari, Nakoina Rani Gimaram the Kalibasikarigino, Yengu, I give my later Masa, the Sulai Kitri Hari, Bablina Gagna. Sa ado mankrava aidi amiktagi makeup na maram oiraga nahaki sa ase udribani haina khalubani sekana makeup na tobunati sa ase asing bagi mangkravani harami somnan harai soidana rani na nangonda ayobiti ki cream taibudagi phabo irangani hairaga bablida mu harai ahamada rani na babuji bu muk phale aduga haujina sekhabu muk phale Rani Gumbi Maudikra, Tenarugani, Haraga, Rani Butagutuna, Makoyani, Sitskri. Sakana, Mayam Rani Toduneri, Mayam Nagimram, the Kaisu can be the Hina Kalam. Must the Hunning Libasi, Ahmad the Sakasi, Sana, Marmoraga, Magi, Sinaba Tanalaki. Magi long of the family as in the Kaisu can be kitty. How did Sakasi sa for a power, Magi the Magda Lunaba Kaisu can be the Maramasina Mang, my tribune. Somna Babuzin Hari, Rani Namaga saw was if Navagi, Kadai the Karitarongani, Aduga, I quit a Mahana Karitoba. Patina Adugi Wado, Kona Kanasi, Hoji Sansit, a sea Rani Larking Ida, Hagola Labadi, Haibaga, Rani si Wallace Tegi, Makudasi Maisak to Natorlami, Ranina Asako Mayasumasina Kam to Mutali, Aduga Babuzi with the Hari, Kaidorobage, I know Lak Libasiana Ting Lavara Hari, Aduga Ranina, I give Pisas Permesor Bukamina in the Tadukani Hiraga Sanski Manakta Musankiram, Som the Roki, Magi Purasi Lotoli, Aduga Bidiana Haikiba, Pisaski Lepa must the sing Siliba Asiki can never give. By Nasak Pausu Kang the Haikiba sing Duna, Wakan Nungaitra lady, Matam to the Roki Mixen the Yingbaga, Magi Makosi Maisakli. Tauri bus the Roki Barum the Sangduna, Sawadaki sing Tahanduna, Mutatnabatori. Aduga Roki Mamita Bizan Amuragli. Magi Makosi Pisaski lepum us the Toragli. Mafamas the Pisaska Amasu lady, Pisasing as in a Roki Makosi Pine Abatobaga, Roki Sigian Tarakli, Asako may Edusu Fagri, Mahak Masado Tasinduna, Pakan lady. Papitrasu Lactuna, Rokino Toribasi, Uruduna Harai, Nankerstotiko, Nangwanda Maya Musak Libera High Suhang, Rokina Harai, Aina Pisaski Lepamado, Uva Funky, Queen Abu sings Sinabatori High, so on the Sansit Asituna Madagi Hagulagi, Aduka Masinda, Aigarani Luhonkre Haina, Hari, Matamadu Ranina Mani, I say Nangirani Haina, Haraklami, Ranigi Matausi Uraga Sansit Asikiri, Ranina,
nang aiga luhongkrabani nangbu aigi ipurobu oina laigadoribasi aina pamlibadu thungji fawan aduga aisu nangi nupi sadun laigadoribani hari somnana pabitana rokibu konsinduna aina sumna tawduna hotnagani kanamtana akoi anibu khaidoknahanba ngamloi nangbu kawrabra akoi ani timamatani akoi anibu khaidoknahanba kanamtana sungamloi haram somnana sanjit rani da nang ase miyoi mande mayabi ma mali pabitana haikiba pisasani du oiramgani haram rani na mane ai pisasani ni hari sanjina aina mayamda loina takthokani hairaga chatnaba tawbaga rani na ma khujin adu sangdurokduna sanjit ki makurida thinnaba tawram mayam ngasigdi movie asi matang asle losinjari aina movie asi patok matamda soi kilan kimam sithana ando yarabasu mayam ngapiyo mayam nusibiduna chene nasibusu like comment and subscribe to piram haijari fare jodi mayam matang episode amu thengnarasi ngasigdi bye bye